Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maruiba CAPF company kun Manipurda thunglagani mamang chehigi me ahumdagi hauna tholakliba irang asiga mari lenana masibu laksinabagi damak Manipurda Central Armed Police Force lising humfugi mathakta changsenuna leiringagi mathakta ahenba CAPF ki company kun ama tha asigi kuntra fawbagi manungda thajilaglagani haina Ministry of Home Affairs ki maikaidagi fongdoragli MSA gi maikaidagi Manipur lengakta khangalakhiba adugi matung inda Manipurda thunglagadariba Central Armed Police Force adugi damak makhoigi leifam chafam sing sindoknabasu khangalakre November kuntra fawbada thajilakani hariba CAPF ki adugi manungda yauriba singdi CRPF BSF RAF SSB amadi ITBP ni hari tongan mafam anida nongmai kapsilakre ngasi nungthil pung ama makhairom taba matamda Imphal East ki yengang popi police ki manung chanma thamna popi uyok ching dagi Kuki militant singna sangran amadi thamna popi me lekai da nongmai kapsinduna landar kre maduda khulngak pa amadi Central Force singna su handuna nongmai kapnaki aso open yaw bagi paudi leitri amarom na ngasi nungthil pung ani makhairom taba da Bishnupur district ki ningthau khong maning kha khunau da su Kuki singna kana mawngda nongmai kapsilakre aso open yaw bagi paw phangdri 11 November jirbam amadi mobile fay Churchanpur da sikhiba punba mar amadi Kuki militant taraga marini masigi manungda Kuki militant di ani khaktani fakhiba mitai nupi apikpa macha amadi manempok yauna makhoi taruk jirbam dagi arapa mafam amada thaidokre haina tai Churchanpur gumba oirangadaba mali makhoigi leader singna angang mau amadi hanubi adu hatpa yakhiroi haina thingi haina tai makhoi center natraga state government da kariguma demand ama taroklaga actions tarakadari Manipur update agi lakocharake Kuki taba jaga singda kana mayam CRPF personal singda pot yonba piba yaroi karigumba piramba thokladi akanba chairak pigani haina Kuki singna warning tawkhre Jiribamgi Borobekra police station da attack tawbada sizinaba Kuki terrorist singdagi phariba khulai sing asi RPG rocket launcher AK rifle na chingba yari hariba RPG rocket launcher asibu chumnagi khulngakpa village volunteer na sizinaba haiba khulairo Borobekra police station amadi CRPF camp marakta laiba mioi chama muk laiba relief camp amadi manang nakpa yum dukan singni Kuki terrorist singna yum dukan mai tharam liba asi yum mai thaba loirba matung dani nupi angang yauna makhoi taruk faduna pukhriba asi madugi matung halakpadani Kuki terrorist singna Borobekra police station da attack tawkhiba adu chenthokpa nanghaudaba mioi ani amasu yum mai chakpada sikhrabani Security personnel singsu masida attack taroktriba makhai khut halaga nongmai kaptaba sina yamna laina Kuki terrorist singna jiribam da yumai thale faraga pokhiba nupi angang fangnanaba sarkarna fangriba fawba thigadabani search operation makha chathabiu CRPF na Kuki terrorist halubagini Kuki CSO singna Kuki taba mafamda CRPF laibi yararoi haina lauribasi attack taroglabadi khud hanba tabani Kuki terrorist singda free hand piraga maitei khul mai thandana mi halhandana nupi angang fahandana thamlasi haibra Central Force talaktanaba yummai tharba fawba nupi angang kidnap tawkhraba fawba security personnel singda nongmai kablak triba makhai Kuki terrorist sing asi faroi daribra jirbamda CRPF na Kuki terrorist khara tankhaire hai search operation ga mari lenana adugini Churchanpur amadi Kangpokpida Kuki irang horiba CRPF lokthokro Lauragliba si Siriba Singh adu Kuki village volunteer nate fazana train tawraba RPG kapa ngamnaba Kuki terrorist ngaktani Kuki terrorist sing adugi marakta KNA KNF and KLA yauri Kuki National Front KNF and Cadre Army number 213 S/S commander namely Hausen Thang Kipjen alias Thangboi alias Tiger son of Lamkholen Kipjen Laifan El Molsang village Kangpokpi district Maki maming da thonba Kangpokpi Churchanpur lambi sangabagi thorom that 11 November hariba si aikoina maitai da onsilaga nongmai kaptaba taragadi center na peace leire khalagani aikoigi SA fanglaroi Imphal tana hana pharuraba misakni Thangboi alias Tiger haribasi mahakna Kuki gi leader oiramba taragadi railway line road and communication line loina kaksatkani nupi angang ahal sing khaktana maitai hatkani aikoigi makhoigi khara sinaraba matamdata maitai amadi center chokthaраktuna Kuki singi separate administration pithok hanbada yarakani mi hatriba makhai separate administration sumphang fangloi harini Magi Tiger Road Sangaba matung evening dani imahaki kaman makhada Kangchup Jingkhongda numidang lan tawraktuna mitegi yum amadi gari mai thakiba adu
Madugi matung Kuki amadi Jome CSO singna Thangboi Elias Tiger gi wa inkre makata na maitai village sing attack tawgadabani haina plan tawri Jirbam amadi Kangchup Chingkhong attack tawraglagani haiba wafam aigi status tasu nongma watlingai haizakhibani maitai su intelligence network hengat hanba amadi thabak khuding plan tawraga pangthokpa ama changi editorial kalam dagi lokocharake logi oiba hak pachairak fanganba chumgadra khali MLA ama oina ngangfam thoktoba wafam ngangbasi Kuki MLA sing oiri makoina Manipur gi apunbagi saktam thugairaga makoi oiba tonganba leingak thamningbagi damak ngangfam thoktoba wafam sing kayamuk MLA ama oina ngangliba asida ngasigi India leingakna taduna kayam kuina leikhigadawri haibagi wahang sing state asigi yellow furup sing namai kai kayadagi hangnaduna tha 19 henan leirakli Manipur se Kuki narco terrorist singna tawningbada tawba yaba ngangningba ngangba yabagi ayaba makoina India lengak lawga chap manana lebak kaiba yaba wafam sing fawba pangang ngangba sing asigi center gi lengangna ayaba pithokpaga chap manabagi thawong sing asi makata na tawdana ba yade haiba ama khanganba chumgadra khali nakalamarom da Kuki narco terrorist singna terrorist gi thawong chatharaga mara leitaba micham miyam hatpa tuppagi thawong chatharaga namduna Manipur mache tana thugaina ba honariba asimuk lamdam asigi furuf kanglupumna magna chap manana lepminnaraga thengnaminaba loinana India lengakta Kuki singi aranba thawong sing khudakta thingnaba taksin minabagi matam oirabra khali aduga Kuki lalauba singa India lengaka suspension of operation su tawnaraga leibagi khudong chaba laraga sugi ground rule thugairaga mitei singda landa handuna kayam kuina leikhigadawri haina state asigi miyamna hanglakpa sisu tha 19 helakle haina khali terrorist ni haina su laukthokta terrorist ki thawong makhatana asum Chatha handuna lairabadi Manipur gi gelhomi chingmi tammi sing khangba ngambagi pankhai lalaktuna thoan ningdaba thodok kayamuk thorakadra haibagi chingnaba lairakpagum tawrakli nakalamarom dana amuk migi mayum makai mai thaba mihan mipun tawdana ba thingbada terrorist taraga mathoi sikiba sing adugi damak wakat mifam chathariba sagi thamoi chenba sing kayamuk su Kuki singda leibagi mami chawna tari haiba yai Asikum laba ranba khakta tawraga makhoigi apamba fangnabagi lalong asi makhatana chatha handuna leiba haibasi Malengi miyamna yadrabasu India lengang na diyaba manbagi mamitariba asina maram oiraga Manipur gi yellow furup singna pendabagi ningdol pombagi chang nongmagi hengalakpagum tawnarakli Manipur da khundariba yellow mi furup kanglup singi manungda mitei singda landabada natana yellow furup chingmi singda su khurau thanganduna Kuki singna ayet apan pibadagi state asigi National Highway 2 Imphal Dimapur lambi thingbagi thabak chathabada hawragliba asi Kuki singna ka henba thabak thoram kayamuk chatharakpadagi ni haibasi state asigi miyamna ikhangda khangnaringai cherakta ngarang cheicha 18 dasu tangkhul lausuba amada nongmai kapsenduna sokpadagi Imphal ukru lambi su matam kaktana thingbagi khongjang changsinba hawkhrabani maram aduna Manipur gi yellow furup singda landariba Kuki narco terrorist sing asibu state amadi central lengangna yade haiba ama khanghanaba MLA dagi chingna aranba tawriba sing pumna maglogi ba ahak pachairak athubada fanghanba chumgani khali